Maru Oiba Pau Kraka Kankacharaga, Mayam the Seer Tozgi, Ahanbada, Hotel Shiramba Nupi, Masakandri, Pauna Bazargi Hotel, Young Let Ki Ahanba, Floor Gi Kamada Ngarang Hatpo Oigani Singnaba Mong, Shiragaleramba, Nupi Edunga Sishu, Masak Maming Kangdana, Rimski Mok the lady, City Police Ki Osina Tadorokpa, Sirol Amagi Matungina, Laikhidraba, Nupi Edu Foot Mangaga, Inchi Ani Wangi, Mamai, Sangtap Tawi, Masamui, Saban Pazai, Natun Tumi Aduga, Kulai Kuchuni, Higok Masugi Panek Shetli Amubaga, Higoka Langba, Furit Amadi, Samtugi Stipless, Top Ama Litli, City Osina Tadorok Pasirol Adugi Matung in a Nupi Eduna Shiramlibo Hotel, Young Let Adu, Susampurgi, Siden Biles, Samulman, Block the Gihuzina, Pauna Bazar de Leba, Young Let, Hopkip, say Humdraga Taret Mapur Lake Kidraba, Kublet, Hopkip Kobi Amagini Hari. Panbayabadi Nupi Eduga Nupa Amaga Hotel Aduda Laklaga register Kona Toge Haiduna Kagi Solo Kakara Sankibadagi register Tauradre Hana Kakalaga Yenglubada Kagi Solo Lambaga Loinana Tugairaga Yengmada Nupi Edu Masada P Mapung Pana Tungdana Shiraka Leramatina Kibin Hansu Auxish Namakatana Fundurakli Atopa Maruiba Pau Manamu Manipur Powerga Purapa Yamla Sana Fare Myanmar border lunch laglaga Manipur Powerga Pusilakpa Lupa Crore Tara Taretka Point Yankai Matoi Romgi Oiba Sana Kizi Kuntra Homde Hokiba Irai Numita Siliguri Degi Tanaraga Rastanda Directorate of Revenue Intelligence DRI Gi Kambu Amana Fare DRI Gi Senior Official Amana Fongdok Pagi Matung Ina Mapalebaki Yamlaba Sana Indo Myanmar border lunch laglaga Manipur Powerga Truck Amada Siliguri the Pushilakle Amadi Yamlaba Sana Purakpatrak Adu Siliguri Lantolaga Rasthan gi Nuksup Thangba Saruk Talaiba Gangan Garda Pukre Hype gi Chapsaba Pau Mapangki DRI gi Kangbu Ama Sanchin Truck Adu Rasthandagi Pabangam Kibane Truck Adu the Tonglapa Miyoi Marishu Fare Tonglapa Miyoi Sing Adugi Lage Sekta Sana Kangen Saniga Ani Yauramba Thengnakhre Sana Kangen Saniga Ani Adu KG Control Home the Point Sangaga Contraganito Lumi Maduge Value Lupa Crore Treka, Lak Yang Kaimatogelishin Treka, Samaga, Humpugoni Pani, Highness DRI Gi, Senior Officer Aduna Fundorakli, Customized Eki Section 104 Gi Makada Makoi Mari Pabago Lonena, Ekasiki Section, Samago Contra Mangagi, Makada, Makoi Singadu, Say Teret Zil, Tambaya Highness, Oxyation Makata Fundorakli. Atopa Pau Manu Mam Hausi COVID-19 Laichat Sina Maram Oiraga Kogi State Kyoeba, Manipur Gi State Kyoeba Economic the Camus Wallagi Habigi Matanga, Mam the Share Tozgay, State Ki Economic Asoba, Sighting Panglabiari, COVID-19 Laichat Maram Oiraga Leba Asigi Sen Tungi Pibam Satina, Soxilagriva Asigi Yamna Satiba, Sighting State Asida Su, Panglabayai Habigi Akib Lady. Malem gi oina yengbada COVID-19 laisana maram oiraga sientum gi phibamda sathina sokolabat lebak singi manungda India so ama oire Government of India gi Ministry of Statistics ki matungina satliba senba sahi inglisingani ga kun asigi mari sub quarter da lebak asigi economic growth asi sada 3.1 da haithakhragani haina hiram asigi matangna khang hairaba singna phongdorakli amaromda World Bank na piba mot ki matung ina COVID-19 laisat matam asida India gi senthungi phibam sathina sokolagli basi hanadagi phatana lakpa senthungi phibam ama lebak asida lairakhibanani COVID-19 laisat matam na center na lawa tax revenue sathina hantakibana maram oiraga masana tana senthungi phibam phalaktabani center gi senthungi phibam phattabana maram oiraga hana lepkiba budget allocation su hanthare amaromda Manipur gumba Center the Tanglagi Hingba resource legitimate state Singdadi Sientungi Awaba Hiana Mayuk Narakpa Yari Manipur Lengaki Finance Department ki Pangba Pawgi Likun Amagi Matungina Manipur gi Sientungi Pibam Sokshil Laktanaba proper management Tabugi Tabak Lokat Pahori Haidi Satliba Senba Say Asigi Ani Super Quarter October Tap Howdadi Overdraft Tabagi Pibam Lakidre Hauzik Oiriba Manipur gi Sientungi Pibam Asi resource Yamna Lady Hybidinate Proper management tawbagi satlibani haina pawgi likun asina phongdorakli adomoinamak Manipur di center da tanglagi hingba state oibana center na warabadi Manipur su wagadabana yamna hai singna thabak lokot haudrabadi hen awaba phibam lakani hari overdraft taduna Manipur gi senthumgi awaba phibam ama laktana ba khona ba oina lenga ki thabak anauba hapa thingjin mana singba proper management gi thabak sathare
Maraksida ngasi Chief Secretary na share lawduna Commissioner sing Secretary sing Head of the Office sing yauna center gi makara paikhalliba scheme singi makata ba senthang lawthaba yanaba matam sana utilization certificate na singba thagatnabagi matangda khanaki haiba wafam pawge likhun asina makata na phungdorakli panba yabadi Manipur center gi senthang na paikhatba tungan scheme sing matam sana utilization certificate pikhatabana maram oiduna mathang thadarakadaba senpham sing thadarakdaba amadi matam sana loishindabadagi price escalation gi phibam mayoknaba thodok kaya leikrabani hainasu puksiyesina makata na phungdorakli amna ngakni oiba topa maruoiba pawmanamuk Solomon Island gi ihan hanba COVID-19 naba mi thengnare Solomon Island gi COVID-19 naba ihan hanba mi yoi thengnare Solomon Island COVID-19 naba ihan hanba mi yoi adu Philippines tagi halakpa mahairoi amane Solomon Island gi Prime Minister Manase Sogaber na hauzik leba asi COVID-19 laitaba leba ama oidre haina thangja numiki numijungwa matungda leba miyamda piba pawjel amada phungdokhi haina su pawksiyesina makata phungdorakli mayamna khangjinbada kanagadaba content masang khak mayamda hapsage India da nupi singi punsi ka hena khudong thiningai oiri minute 13 khudingi izat khonggoinabagi thawdo amamam thengnari report National Crime Record Bureau NCRB na Crime in India English singani tara mapan haina mingthonba report ama handak phongdorakiba amagi matung ina laibak asida nupa nupi animak ain gi miyengda sab managani haijarabasu nupi singbu asengba tanja sing yenglaga nupa oiba singna izat manghan bibagi thawdok asuki matik masing yamna sathari haina phongdokhre nupi da ehenba shakti pibagi wafam beti pasau beti padau na singba kholaw kya hodokre laiba asida nupi angang singi mayokta sathariba crime sing khwaidagi atuba matamda wayel sathaduna ain gi oiba akan maserak pinanaba thabak sing mathang paikhalagli nupi gi mayokta crime sathaba miyoi kyasu tungda khudam sangdam oiba yaba akan badandi piba hokre masigi manungsana hokhiba sahi khara asigi manungda mara lairaba miyoi kya sibigi amadi punsi chupa phadok pibigi dandi sing pikiba laire nakalamaromda NCRB gi anawo report asigi matung ina India da nupi oibising karamba mawongda khudong thiningai oiribage amadi makhoigi punsida singnabasing mataw karamna masing hengalakpagi haibigi matangda wafam kya phungdokrakli Crime Record Bureau gi report asigi matung ina nupi kya amadi mapuroibagi imung manunggi mari matasing maru oina matai manaw nupasingna otpi naibibagi saithing mayoknari haidi handakto Uttar Pradesh da upper class ki kanglup talaiba nupa mari na masagi sai 18 kakta ngairibi dalit kanglup ki nupi masa amabu gang rap sathaduna hatok pikhiba thawdo asina India da khwaidigi anauba nupi angang singi mayokta sathakhiba atasarni haidi sahi asigi September 10 mari da gang rap sathaduna tamthina otpi naibikhiba nupi masa adu numitumakta da Delhi gi Sabdajang Hospital pukatuna Laichat narabasu kanma ngamdana laikhidabane India da minute 13 khudingi nupi amama masana yaningdaba mawongda nampu hapu sijinaduna rap sathabiri aduga pung ama khudingi awun pot ka mari lainana mapu roibagi yum natragana mapamna sibigi thawdok lairi haina report asina phungdokli report asina makha tana phungdokpada laibak asida numit nini khudingi mau ama natragana amadi masamangna natragana mapu roibagi miyoi singna acid haijinduna hatokpagi thawdok sing thengnari India ra pung kuntra khudingi nupi amamamdi gang rap satraba matungda hatokpiri phattaba nupa singna rap tawnaba hotnarakpadagi nungaitaba thawong sing India gi nupi singna pung ani khudingi mayoknari aduga minute 3 khudingi nupi oibi singi izat sokanba yaba wangang wataga loinana phobi saibibagi thawdok sing India da thokli hairi khwaidagi puning singsiningai oiriba atopa thawdok amana laiba asida pung mari khudingi nupi amamamdi trafficking gi victim oiri haina su data asina phungdurokli haina pauksi asina makata phungdurokli